IDP sing chak koukhre hiyangai gi nini panba maitai furup ki mayum pankraba ningol singbu mapamda kauduna mabung maupa amadi ahal laman singa punna chak chaminaba amadi angamba khudol piduna yaifa thoni zabagi kumai ningol chakau bagi thauram Thobal district su pak sanna pangthokna ki ningol chakau ba kumai sigi sarukama oina Thobal district ki laisangthem awang laikai da leiba laisangthem awang laikai youth center na sinduna wangjing kodompok pi amasung lamding higher secondary school gi relief camp ta lairiba chahi ani makhairom fazilaklaba kumza inglising ani kunhumdoi gi me ahumdagi state asida thokliba irang asida mayum makayama dilanthum mai thadok pikraba moredagi lanjanarakpa IDP singi ningol sing chakau bagi thauramama laisangthem keli makhong community hall da pangthokre chakau bagi thauramadu mari lenena pangthokpa achamba thauramadu mari lenena wangangbada laisangthem awang laikai youth center gi president takhelambam birenna fongdorakpada haukiba kumza inglising ani kunumdoi gi mi ahumdagi haukiba state asida thokliba irang asina maram oiraga mayuma kayamadi lanthum mang takibadagi Thobal district ki wangjing kodompok pi amasung lamding higher secondary school da hangliba relief camp ta lairiba ichal iche singbu makoi gidamak aikoi leiri haiba utpo oina chakau bagi thauramasi sinjabani haiki moredagi wangjing kodompok pi relief camp ta lairiba TH Romi Balana fongdorakpada asigumba maitai singi khwaidagi chawba chahi amagi amukhak thokpa ningol chakau bakumaya siga mari leinana laisangthem awang laikai youth center na chakau biba asi yamna harauzai masigidamak lamdam masigi miyam amadi youth center gi ibung ipwa singbu thagachari haiba wafam fongdoki chakau bagi thauramadu mari leinana youth center gi maikaidagi relief camp tagi lakpa ima ibel amadi nupi singda dakina oina achamba khudol pot tamki loinana chakau bagi thauramadu da angang sing yauna punna miyoi chahum henna sarukya ki bakir bakir sami nerga kuchi thangna indra legenda bagi ka pago bigodu ko thauramni suba ngasi kuletegi yang sawa kulipi bisuri yakna harawa ngai da kene matam kuda ngai de la karba ni ka to kuda la kasda kani haite ko se koi sahi ani da robse masi mom la yang se harawa ngai de koi thamra su tawde ra da ki pampu ko da na koi je tun tharu ti ar la e tu ten ba ko di lai te adu masi mom ba ni si da le kai je le gi ba halal ma yang na koi bu Miman na bali lan se tu na yam na ka yo tong na lai bali khubi de na koi bu ka ko bi ga ni ta ba koi yam na ngai hara wa khu de yam te da ko ko hai di lam nam te lai ro ni ki je koi de ha na de ge tum kai hai ta toi na koi se na ma mai ga da la ka de tum ya ku tien da wa mi ni si lai ba la kai ni nga ka de na koi de du yam na ni si de ba lai kai ni adu na la kai ki ni jing na koi bu ka ko bi ga ni pau ta da koi yam na ngai ba ko se Lungi atau apa hanya tak ada macam tak kau